ꯐꯥꯁꯦ ꯄꯔꯥꯊꯥꯅꯦ ꯑꯗꯣ ꯑꯩ ꯄꯔꯥꯊꯥꯁꯦ ꯑꯂꯨꯁꯦ ꯐꯖꯅ ꯐꯨꯠꯂꯦꯗꯅꯀꯣ ꯈꯥꯏꯗꯣꯛꯑꯣꯏꯗꯕꯅꯤꯀꯣ ꯑꯗꯨꯒ ꯑꯇꯩ ꯅꯠꯇꯦꯁꯦ ꯍꯥꯞꯄꯤꯁꯦ ꯐꯗꯤꯒꯣꯝꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯀꯨꯞꯅ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯑꯒ ꯍꯥꯞꯄꯤꯅꯦ ꯃꯁꯥꯂꯥꯒ ꯑꯗꯨꯒ ꯄꯔꯥꯊꯥꯁꯤ ꯑꯗꯨꯒ ꯇꯟꯁꯤ ꯅꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯪꯕꯨꯗꯤ ꯈꯪꯉꯅꯤ ꯃꯣꯝ ꯊꯥꯕ ꯌꯥꯗꯦꯀꯣ ꯘꯤꯅ ꯇꯧꯔꯒ ꯃꯣꯝ ꯊꯥꯕ ꯌꯥꯗꯦ ꯄꯔꯥꯊꯥꯒꯤꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤ ꯅꯣꯏ ꯆꯥꯟꯅꯗꯧꯕ ꯅꯅꯥꯎꯅꯒꯤꯗꯤ ꯅꯪ ꯀꯌꯥ ꯆꯥꯗꯣꯏꯅꯣ ꯑꯃꯈꯛꯇ ꯉꯥꯏꯔꯤ ꯍꯥꯏꯁꯦ ꯑꯩꯅ ꯍꯧꯕ ꯄꯔꯣꯊꯥꯁꯦ ꯌꯥꯝ ꯍꯥꯎꯔ ꯃꯥꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯞꯄꯤꯒꯦ ꯂꯥꯛꯑꯣ ꯅꯆꯥꯅꯤ ꯀꯌꯥꯝ ꯍꯥꯎꯒꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯅꯦ ꯑꯒꯦꯟꯅꯤꯕ ꯆꯪꯉꯤꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯂꯦꯞꯄ ꯂꯩꯇꯅ ꯁꯤ ꯍꯥꯞꯄꯤꯔꯛꯑꯣ ꯁꯤ ꯍꯥꯞꯆꯔꯛꯑꯒꯦ ꯃꯌꯥꯝꯁꯦ ꯌꯥꯝ ꯍꯥꯎꯔ ꯃꯥꯅꯦ ꯅꯅꯥꯎ ꯂꯣꯏꯔꯝꯃꯅꯤ ꯏꯕꯥꯅꯤ ꯑꯅꯤ ꯍꯧꯔꯒꯦ ꯑꯗ ꯅꯣꯏ ꯀꯣꯟꯅ ꯍꯧꯁꯦ ꯄꯤꯖꯁꯦ ꯃꯁꯤꯒꯤ ꯃꯊꯛꯁꯤꯗꯀꯣ ꯕꯠꯇꯔꯒꯗꯣ ꯇꯣꯡꯍꯜꯂꯒ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯇꯣꯡꯍꯜꯂꯔꯣꯏ ꯆꯥꯗꯤ ꯆꯥꯅꯤꯡꯕꯅꯤ ꯇꯣꯡꯍꯜꯂꯁꯨ ꯌꯥꯏ ꯑꯩꯒꯤꯗ ꯇꯣꯡꯍꯜꯂꯛꯈꯤꯒꯦ ꯃꯊꯪꯗꯤ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯃꯦꯊꯤ ꯄꯔꯥꯊꯥ ꯇꯧꯔꯛꯀꯦ ꯍꯥꯎꯕ꯭ꯔꯣ ꯃꯦꯒꯥ ꯑꯂꯨ ꯄꯔꯥꯊꯥ ꯌꯥꯝ ꯍꯥꯎꯋꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯈ꯭ꯔꯦꯅꯦ ꯑꯗꯩ ꯑꯗꯨꯒ ꯀꯩꯒꯅꯣ ꯂꯁꯤꯒ ꯂꯁꯤ ꯒ꯭ꯂꯥꯁ ꯑꯩ ꯂꯁꯤꯅꯦ ꯋꯥꯎ ꯑꯩ ꯆꯥ ꯊꯛꯇꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ heavy breakfast tꯧꯔꯦ North Indian breakfast North Indianꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯃꯦꯔꯤꯀꯥꯒꯤ ꯃꯊꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝ ꯕ꯭ꯔꯦꯛꯐꯥꯁꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯄꯔꯥꯊꯥ ꯍꯧꯕꯒꯤ ꯔꯦꯁꯤꯄꯤ ꯄꯥꯝꯃꯗꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯎ ꯑꯃꯨꯛꯀ ꯍꯧꯖꯔꯛꯀꯦ ꯑꯩ ꯍꯧꯖꯔꯛꯀꯦ ꯃꯊꯪ ꯁꯟꯗꯦꯗ ꯑꯃꯨꯛ ꯃꯤꯊꯤ ꯄꯔꯥꯊꯥ ꯍꯧꯖꯔꯛꯀꯦ ꯄꯅꯤꯔ ꯄꯔꯥꯊꯥꯁꯨ ꯍꯧꯖꯔꯛꯀꯦ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯅꯦ healthy food tꯧꯔꯤꯁꯦ ꯐꯤꯅꯤꯁ ꯑꯃꯨꯛ ꯍꯩꯊꯔꯒꯦ ꯁꯤ ꯑꯃꯨꯛ ꯇꯩꯊꯣꯛꯑꯅꯤꯗꯅꯀꯣ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯩꯊꯣꯛꯑꯕ ꯑꯗꯨꯒ nào mà không ai đâu 나 수아나 타오자 그래 하피려봐 애니 아이고 애니 타오 좀 쓰나봐 따나봐 기월 수야이 뭐 수야이 시다 버터 하파 수야이 이제 파스타
Sida lokhat pa yari din mulla bane ko. Ismana. Haita hojabani ko. Mayam nokna bigani ko. Wow. Gori. Breakfast ne dahi ne mayam like tawbiyo share tawbiyo subscribe tawbiyo haita hojabani ko mayam waro biganu ko mathang ay hojarakke